Hello मैम ngasisu RR Pajene yamna nungairaba movie ma puduna lagle hairiba movie asigi mamingna Peter Pan and Wendy film asi 2023 ta puthokiba family amadi adventure the best of movie amani film asigi panbiaba rating khara pallabadi IMDb rating da 10 ge manungda 4.4 aduga Rotten Tomatoes da 65% aduga common sense dana 5 manungda 4 fangi film asigi samlapko wari khara hairabadi Wendy kauba nupi macha amana haki punsi asi yamna ningkha tamna yamna nungaina hingba du pamba misak ama oirami maram asina mangna boarding school da chatuna larik tamba du pamlamde Wendy hairiba nupi macha asina ayamba matamda fairy tale gi wari kaya ama su parami aduga mahakna tumlamdai da mahaki punsi asi yamna ningkha tamna hingba pami haiduna bor ama khak eri singda nizaki eri sing aduna su Wendy gi bor asi khangbadagi numidang gi matamda mahaki aningba du thungnabagi damakta bor Balaki, Hariba Matamasidani, Wendy na Perry Singadu, Magna Tengagadori Basi, Aduga, Perry Singaduna, Makogi, Neverland Hariba, Perry Lamaduda, Satse Haiba Matamda, Wendy na Yakibra, Nataga Yadabra Haibadu, Wari si Taraga Kaminarasi. Famous ga hoba sinda aikoida Wendy ko nupi ma buholei Wendy se mathangi numita boarding gi school amada chatkada boirami aduga Wendy hariba nupi asigi mawpa ani khak lerami makhoi ani gi mamingna John amasung Michael koromi asengba makidi Wendy gi machimanau singasi Peter Pan haina khangnaba misak asigi wari tatuna chawrokpa misak ngatani numit asigi numidangda John amadi Michael makhoi ani adu makhoi gi makhutta asaba thang mamam paiduna sanaduna lerami Wendy su mahaki mawpa ani na sanariba adu Badigi, Mokpani na Sanariba to the Junction Duna Yorami, Asumna, Wendy Machin Manau Singaduna, Asum Sanaba Matamda, Soy Badigi, Makoina Pari Batangaduna, Glass Amada Tang Badigi, Glass Satu Kai Kirami, Port Kai Bigi Makona to Taba Matamda, Wendy Mapadu, Rumadu the Sanctuna, Wendy da Angang Masagi Matogumna Sanaduna Lerambadu, Uba Matamda, Yamatina Ngangami. Asumna Wendy gi mapa sina ngangamba sina maram oraga Wendy edu mathwa yamna nungairamde sengba makidi Wendy gi baba asi yamna strict ojaba misak amani masigi matungda Wendy gi mama adu Wendy gi manak changtuna gyan tanaba wari phajana libirami aduga Wendy gi mama na Wendy da nahakchi chawrabanina boarding gi school adu da chattaba yadabani haina swaibirami aduga Wendy gi mama aduna Wendy da asumna swairami nahakna matam punamakta nahaki nokpa ani asida phattaba amata takloidabani afaba ngata takadabani Wendy na mahaki mama aduda asumna hairami ima aidi nahakna hingiba adugumna hingba pamde aidi adventure tawba pami masigi matungda Wendy gi mama aduna Wendy asibu tumnabagi damakta saireng ama thibirami aramasina Wendy dusu tumkhirami Wendy na tumlamdaida mahaki machina aduda bor ama khak nijakhirami madudi mahakse masa matanta freedom oina yamna nungaine hingba pamba mafam amada leininge haiduna nirami asumna Wendy na wish ni khiba asina maram oraga Neverland hariba mafam adudagi Ferry ma Wendy gi manakta laame hariba ferry asi Peter Pan leiba mafam adudagi lakpa ferry amani ferry asina mahaki magic da siznaduna Wendy asibu mafam asidagi pukhinaba haiduna toromi adubu mafam asida ikhang khangduna Wendy gi mokpanupa John adu changtuna ferry asibu makhutna phajan khirami asumna ferry edu phakibana maram oraga mahaki magic ki power adusu mangkibadagi Wendy edu makhada taraami maram asina Wendy edu tumduna leramba adu gyan taraami Makhona sina maram oraga Wendy gi mokpanupa Michael adusu makeup thoraami madudigi makhoi hum changduna makhoina phariba ferry asibu munna yengduna leiringai tanja asida afam asida Peter Pan hariba nupa asilami asumna Peter Pan na Wendy gi room aduda changakpa asi uba matamda makhoi hum madudi yamna angakpa phawrami karigi ngaklibano haibigi maramdi ferry sing asi wari da oina leibani haina khalambani adubu asengba makki makhogi mamangda lakpa asida makhoi ngaklibani Peter na mafam asida lakliba asichu Wendy hariba nupi asi Neverland hariba makhogi mafam aduda punabagi damakta laklibani haibadi Wendy gi nungaitaba sing adu Peter na loina khangbagini asumna Peter na Wendy asibu pukhidaba tarabadi mahaki punsi asi asumna dum lenduna leigadoribani tanja asida Peter Pan gi mami atu mahaki masadagi nathokduna mafam asida koichen chenduna leikhirami madudagi Peter Pan na yamna wana kanna honaduna mahaki masadagi nathokduna chenkhiba mami atu amuk phajanduna mahaki masadu hapchalami asumna Peter na mahaki mami atu punsanaba honaba matamda mahaki masadu di yamna nungairamde karigumba Peter gi mami asi punsan gi haiba tarabadi Wendy na Peter da kiss tawgodaba oirami Wendy na masigi mota gari macha amda kiss tawduna gari edu Peter da pirami
ꯄꯤꯇꯔꯗꯤ ꯒꯥꯔꯤ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯇꯔꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯑꯍꯨꯝ ꯑꯩꯈꯣꯏꯒꯤ ꯅꯦꯕꯔꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯦꯗꯚꯦꯟꯆꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯁꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯋꯦꯟꯗꯤꯅꯁꯨ ꯍꯣꯏ ꯆꯠꯂꯁꯤ꯫ ꯋꯦꯟꯗꯤꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯌꯥꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯕꯣꯔꯤꯡ ꯆꯨꯔꯝꯃꯤ, ꯑꯁꯤꯒꯨꯝꯂꯕ ꯄꯨꯟꯁꯤ ꯑꯁꯤ ꯄꯥꯝꯗꯕꯒꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯇꯔ ꯄꯦꯟ, ꯐꯦꯔꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯒ ꯅꯦꯕꯔꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯄꯤꯇꯔ ꯄꯦꯟ ꯑꯃꯗꯤ ꯐꯦꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯏꯗꯨꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯋꯦꯟꯗꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯗꯤ ꯄꯥꯏꯕ ꯉꯝꯗꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯐꯦꯔꯤ ꯑꯗꯨꯅ ꯃꯦꯖꯤꯛ ꯗꯁꯀꯤ ꯄꯋꯥꯔ ꯑꯗꯨ ꯄꯤꯕꯤꯗꯨꯅ ꯃꯈꯣꯏꯁꯨ ꯄꯥꯏꯕ ꯉꯝꯍꯜꯂꯝꯃꯤ꯫ ꯋꯦꯟꯗꯤ ꯑꯃꯗꯤ ꯄꯤꯇꯔꯒꯤ ꯄꯥꯔꯇꯤ ꯑꯗꯨ ꯂꯟꯗꯟꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯅꯦꯕꯔꯂꯦꯟ ꯑꯗꯨ ꯇꯥꯒꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯑꯒ ꯂꯟꯗꯟꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯊꯦꯠꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯐꯥꯎꯗꯣꯛꯇꯨꯅ ꯅꯦꯕꯔꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯋꯦꯟꯗꯤꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯦꯟꯗꯤꯅ ꯁꯨꯝ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯔꯃꯦꯗ ꯀꯌꯥꯅ ꯐꯖꯔꯕ ꯃꯆꯨ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯏꯔꯣꯏꯗꯨꯅ ꯆꯠꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯡꯂꯕ ꯆꯤꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯦꯕꯔꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯥꯏꯔꯦꯠꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯄꯥꯏꯔꯦꯠꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯏꯔꯦꯠꯁ ꯑꯣꯐ ꯍꯨꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯥꯏꯔꯦꯠꯁ ꯑꯣꯐ ꯗ ꯍꯨꯛ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯒꯤ ꯂꯤꯗꯔ ꯑꯁꯤ ꯄꯤꯇꯔꯒ ꯌꯥꯝꯅ ꯆꯥꯎꯅ ꯌꯦꯛꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯤꯇꯔ ꯑꯃꯗꯤ ꯋꯦꯟꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯅꯦꯕꯔꯂꯦꯟꯗ ꯂꯥꯛꯄ ꯑꯁꯤ ꯄꯥꯏꯔꯦꯠꯁ ꯍꯨꯛꯀꯤ ꯇꯤꯝꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯎꯈꯤꯕꯗꯒꯤ ꯀꯦꯞꯇꯦꯟ ꯍꯨꯛꯀꯤ ꯃꯅꯥꯛꯇ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯇꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯤꯇꯔꯒꯤ ꯃꯃꯤꯡ ꯑꯁꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯅ ꯄꯥꯎ ꯇꯝꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯄꯤꯇꯔꯒꯤ ꯃꯃꯤꯡ ꯑꯁꯤ ꯐꯥꯎꯕ ꯇꯥꯕ ꯄꯥꯝꯗꯦ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯀꯦꯞꯇꯦꯟ ꯍꯨꯛꯅ ꯁꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯄꯤꯇꯔ ꯄꯦꯟꯅ ꯀꯦꯞꯇꯦꯟ ꯍꯨꯛꯀꯤ ꯃꯈꯨꯠ ꯑꯁꯤ ꯀꯛꯊꯠꯇꯨꯅ ꯒꯨꯝꯚꯤꯔ ꯑꯃꯗ ꯄꯤꯖꯈꯤꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯇꯔ ꯄꯦꯟ ꯑꯁꯤꯕꯨ ꯀꯦꯞꯇꯦꯟ ꯍꯨꯛꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯁꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯋꯦꯟꯗꯤ ꯑꯃꯗꯤ ꯄꯤꯇꯔꯒꯤ ꯇꯤꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯅ ꯑꯦꯇꯦꯛ ꯀꯌꯥ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯂꯩꯊꯣꯛꯇꯨꯅ ꯆꯤꯡ ꯃꯆꯥ ꯑꯃꯒꯤ ꯃꯆꯦꯠ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔ ꯄꯦꯟꯅ ꯋꯦꯟꯗꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕ ꯀꯦꯞꯇꯦꯟ ꯍꯨꯛꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯍꯨꯛꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯂꯣꯏꯅ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯋꯦꯟꯗꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯦꯖꯤꯛ ꯗꯁꯀꯤ ꯄꯋꯥꯔ ꯑꯗꯨꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯋꯦꯟꯗꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯏꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯋꯦꯟꯗꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯃꯒꯤ ꯇꯨꯄꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯦꯟꯗꯤꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯅꯥꯝꯇ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯋꯦꯟꯗꯤꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯣꯁ ꯕꯣꯏꯁ ꯍꯥꯏꯅ ꯈꯪꯅꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯑꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯄꯤꯇꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯋꯦꯟꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯄꯤꯇꯔꯅ ꯂꯧꯕ ꯆꯠꯈꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯇꯥꯏꯒꯔ ꯂꯤꯂꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯋꯦꯟꯗꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯋꯦꯟꯗꯤꯗ ꯅꯍꯥꯛ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯦꯟꯗꯤꯅ ꯂꯣꯁ ꯕꯣꯏꯁꯀꯤ ꯇꯤꯝ ꯑꯗꯨꯗ ꯃꯈꯣꯏꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯣꯁ ꯕꯣꯏꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯋꯦꯟꯗꯤ ꯑꯃꯗꯤ ꯄꯤꯇꯔ ꯄꯦꯟ ꯍꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯀꯦꯞꯇꯦꯟ ꯍꯨꯛꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯣꯁ ꯕꯣꯏꯁꯀꯤ ꯇꯤꯝ ꯑꯃꯗꯤ ꯋꯦꯟꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯗ꯭ꯔꯣꯕꯤꯟ ꯊꯥꯟꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯋꯦꯟꯗꯤꯒꯤ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯗꯨ ꯄꯥꯏꯔꯦꯠꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯋꯦꯟꯗꯤꯅ ꯑꯃꯨꯛ ꯗ꯭ꯔꯣꯕꯤꯟ ꯑꯗꯨ ꯃꯨꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅꯗꯤ ꯀꯔꯤꯝꯇ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯣꯁ ꯕꯣꯏꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯋꯦꯟꯗꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯗ꯭ꯔꯣꯕꯤꯟ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯊꯃꯣꯏꯗꯒꯤ ꯌꯥꯝꯅ ꯊꯥꯖꯅ ꯌꯦꯡꯉꯨ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯅ ꯌꯦꯡꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯒꯅꯤ꯫ ꯋꯦꯟꯗꯤꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯌꯥꯝꯅ ꯊꯥꯖꯅ ꯗ꯭ꯔꯣꯕꯤꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯍꯤ ꯃꯆꯥ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨ ꯄꯥꯏꯔꯦꯠꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯄ ꯑꯗꯨ ꯃꯍꯥꯛꯁꯨ ꯎꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯈꯣꯏꯒꯤ ꯄꯥꯏꯔꯦꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯋꯦꯟꯗꯤꯒꯤ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯖꯣꯟ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯍꯨꯛꯀꯤ ꯃꯅꯥꯛꯇ ꯐꯥꯗꯨꯅ ꯄꯣꯔꯛꯑꯝꯃꯤ꯫ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯅ ꯃꯥꯏꯀꯦꯜꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯒꯥꯔꯤꯒꯤ ꯀꯇꯥ ꯑꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫
ꯃꯔꯝ ꯑꯁꯤꯅ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯅ ꯃꯥꯏꯀꯦꯜꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯍꯨꯛꯀꯤ ꯍꯦꯛ ꯃꯈꯥꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯇꯔ ꯁ꯭ꯃꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯖꯣꯟ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯅꯈꯣꯏ ꯑꯅꯤꯅ ꯀꯩꯗꯧꯅꯨꯡꯗ ꯄꯤꯇꯔ ꯄꯦꯟꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯦꯞꯇꯦꯟ ꯍꯨꯛꯀꯤ ꯃꯃꯥꯡꯗ ꯄꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯀꯦꯞꯇꯦꯟ ꯍꯨꯛꯀꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗꯕ ꯃꯤꯡ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯤꯁꯇꯔ ꯁ꯭ꯃꯤꯅ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯋꯦꯟꯗꯤꯒꯤ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯤꯇꯔ ꯄꯦꯟꯒꯤ ꯃꯃꯤꯡ ꯑꯁꯤ ꯊꯑꯣꯏꯅ ꯄꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯖꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯄꯤꯇꯔ ꯄꯦꯟ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯀꯟꯒꯅꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯅ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯖꯣꯟ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯕꯥꯂꯤ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯑꯣꯔꯗꯔ ꯄꯤꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯄꯥꯏꯔꯦꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯁꯣꯝꯗꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯁ ꯕꯣꯏꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯋꯦꯟꯗꯤꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯁꯣꯝꯗꯅ ꯀꯦꯞꯇꯦꯟ ꯍꯨꯛꯀꯤ ꯇꯤꯝ ꯑꯗꯨꯅ ꯑꯥꯏꯂꯦꯟ ꯑꯃꯗ ꯖꯣꯟ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯂꯣꯁ ꯕꯣꯏꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯋꯦꯟꯗꯤꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯅꯍꯥꯛꯀꯤ ꯅꯧꯄꯥ ꯑꯅꯤ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯀꯟꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯦꯟꯗꯤ ꯑꯃꯗꯤ ꯂꯣꯁ ꯕꯣꯏꯁꯀꯤ ꯇꯤꯝ ꯑꯗꯨ ꯑꯥꯏꯂꯦꯟ ꯑꯗꯨ ꯇꯝꯅ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯑꯝꯃꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯖꯣꯟ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯇꯥꯎꯔꯕ ꯅꯨꯡ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤda ꯁꯥꯊꯤꯔꯕ ꯒꯨꯝꯕꯤꯔ ꯂꯥꯛꯇꯨꯅ ꯖꯣꯟ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯒꯨꯝꯕꯤꯔ ꯑꯗꯨꯗ ꯄꯤꯖꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯁꯣꯝꯗꯅ ꯋꯦꯟꯗꯤ ꯑꯃꯗꯤ ꯂꯣꯁ ꯕꯣꯏꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯖꯣꯟ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯒꯨꯝꯕꯤꯔꯗ ꯄꯤꯖꯊꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯒꯨꯝꯕꯤꯔ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯖꯣꯟ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯑꯁꯤ ꯀꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯀꯦꯞꯇꯦꯟ ꯍꯨꯛ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯄꯤꯇꯔ ꯄꯦꯟꯕꯨ ꯌꯥꯅꯤꯡꯗꯕ ꯑꯁꯤ ꯈꯛꯇꯪꯁꯨ ꯅꯠꯇꯦ ꯅꯦꯚꯔꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯑꯁꯤꯁꯨ ꯄꯥꯝꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯠꯇ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯖꯣꯟ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨꯁꯨ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯏꯔꯦꯠꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯄꯤꯇꯔ ꯄꯦꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯄꯥꯏꯔꯦꯠꯁꯀꯤ ꯂꯥꯟꯃꯤ ꯑꯃ ꯁꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯦꯞꯇꯦꯟ ꯍꯨꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯄꯤꯇꯔ ꯄꯦꯟꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯔꯕ ꯐꯥꯏꯠ ꯑꯃ ꯇꯧꯔꯝꯃꯤ ꯃꯈꯣꯏꯒꯤ ꯐꯥꯏꯠ ꯑꯁꯤꯗ ꯄꯤꯇꯔ ꯄꯦꯟꯅ ꯀꯦꯞꯇꯦꯟ ꯍꯨꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯗꯨꯅ ꯏꯁꯤꯡ ꯃꯈꯥ ꯑꯗꯨꯗ ꯂꯣꯏꯅ ꯊꯥꯗꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯇꯔ ꯑꯃꯗꯤ ꯍꯨꯛ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯐꯥꯏꯠ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯒꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯣꯁ ꯕꯣꯏꯁ ꯋꯦꯟꯗꯤ ꯑꯃꯗꯤ ꯇꯥꯏꯒꯔ ꯂꯤꯂꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯆꯪꯗꯨꯅ ꯐꯥꯖꯟꯗꯨꯅ ꯂꯩꯔꯤꯕ ꯖꯣꯟ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯁꯣꯝꯗꯅ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯃꯗꯤ ꯄꯤꯇꯔ ꯄꯦꯟ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯐꯥꯏꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯤꯇꯔ ꯄꯦꯟꯒꯤ ꯋꯥꯈꯜ ꯑꯗꯨ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯔꯛꯄꯒꯤ ꯆꯥꯡꯁ ꯑꯁꯤ ꯂꯧꯗꯨꯅ ꯄꯤꯇꯔ ꯄꯦꯟꯒꯤ ꯃꯃꯤ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯍꯨꯛꯅ ꯑꯦꯇꯦꯛ ꯀꯌꯥ ꯇꯧꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯄꯤꯇꯔ ꯄꯦꯟ ꯑꯗꯨ ꯃꯈꯥꯗ ꯑꯣꯟꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯍꯨꯛꯅ ꯄꯤꯇꯔ ꯄꯦꯟ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯥꯗꯒꯤ ꯋꯦꯟꯗꯤꯅ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯅꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯑꯝꯃꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯍꯨꯛꯅ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯋꯦꯟꯗꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗꯔꯤ ꯃꯁꯤꯗ ꯋꯦꯟꯗꯤꯅ ꯍꯨꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯂꯟꯗꯟꯗꯒꯤ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯋꯦꯟꯗꯤ ꯑꯃꯗꯤ ꯀꯦꯞꯇꯦꯟ ꯍꯨꯛ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯚꯥꯞ ꯑꯣꯏꯔꯨꯗꯕꯗꯒꯤ ꯄꯨꯈꯤꯔꯣꯝꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯆꯥꯎꯔꯕ ꯒꯨꯝꯕꯤꯔ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯃꯊꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯥꯊꯤꯔꯕ ꯒꯨꯝꯕꯤꯔ ꯑꯗꯨꯅꯁꯨ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯁꯤꯕꯨ ꯆꯥꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯒꯨꯝꯕꯤꯔ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔ ꯄꯦꯟ ꯋꯦꯟꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯑꯝꯃꯤ ꯁꯣꯝꯗꯅ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯃꯗꯤ ꯃꯤꯁꯇꯔ ꯁ꯭ꯃꯤꯊ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯒꯨꯝꯕꯤꯔ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯄꯤꯇꯔ ꯄꯦꯟ ꯑꯃꯗꯤ ꯋꯦꯟꯗꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯃꯗ ꯄꯤꯇꯔ ꯄꯦꯟꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯥꯊꯤꯔꯕ ꯀꯦꯞꯇꯦꯟ ꯍꯨꯛ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩ ꯈꯛꯇꯪꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯄꯤꯇꯔ ꯄꯦꯟꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯋꯦꯟꯗꯤꯅ ꯄꯤꯇꯔ ꯄꯦꯟꯒꯤ ꯃꯅꯥꯛꯇ ꯁꯠ ꯂꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯋꯦꯟꯗꯤꯅ ꯄꯤꯇꯔ ꯄꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯍꯧꯖꯤꯛ ꯋꯥꯍꯜꯂꯤꯕ ꯑꯁꯤ ꯃꯁꯤꯗ ꯅꯍꯥꯛꯅ ꯅꯦꯗꯔꯂꯦꯟꯗꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ
ngak shenduna leigadoribano matang asida Wendy na phongdokningliba asi atai karimta natte makhoina Neverland hariba mafam asida hek yorokpa matam asimaktada makhoidasu Peter Pan yauna Captain Hook aduna attack kaya ama tawraklibani maram asina Peter Pan na makhoigi mafam asida leiriba mioi mayam asibu ngak shendgani hariba asi matau kramna ngak shendgadoribano haina phongdokninglibani masigi matungda Tiger Lily amadi Wendy makhoi singadu makhoigi yumlomda laami makhoina sum lakpa matamda Tiger Lily aduna Wendy da gyan tanaba sumna haibirami nahangna Peter Pan gi mafamda khalliba adu madu yamna lale Peter Pan hariba misak asidi yamna phaba misak amani mahangna angang kya gi wispu mahangna loina ningba tunganduna mafam asida angang kya bu poraktuna makhoigi punsi asibu mahangna loina kanbiribani makhoi anina asumna wari sanaba loiraba matungda Wendy adu yamna liraba yum amagi manungda changami yum masi yamna liba yum ama oijaba tarabasu manungda changba matamdadi yamna phajaraba pochai kaya ama leirami madudigi Wendy na yum madigi manungda asum changpa matamda yum masigi manungda angang ama thengnarami Wendy na angang aduda nak mafam asida matau kramna laklibano haina hangami masida angang aduna Wendy da asumna hairami aise mafam asida Peter Pan hariba misak aduna porakpani mahakse yamna phaba aikhoigi ningba singbu loina tungan ngamba aduga aikhoigi punsibusu tekta kaidanaba haiduna yamna ngakpi senbiduna thambi madudagi Wendy na atopa angang amagi manakta amuk changduna nahaksu mafam asida matau kramna laklibano haina ngami angang aduna su Peter Pan na mahakpu mafam asida porakpani aduga mahakse yamna phaba misak amani haina su haira ami numidagi matamda angang sing aduga Wendy ga makhoi mai tiktuna ikoi koiduna phamduna leirami angang sing aduna Wendy da larik amadagi wari parakna haina khangalami adubu Wendy no oina angang sing aduda nakhoigi hanagi wari sing adu kamaina tawi haina hangaami adubu matam asida mafam asida leiriba angang sing asidi makhoigi hanagi haukraba wari sing asi ayamba loina kauduna leirami duga angang sing aduna Wendy asibu makhoigi mama oibiyu haina su hairami Wendy na angang sing aduna wakhan nungai khiroi haiduna asumna hairami aidi mafam asida yamna kuina leiroi maram asina nakhoigi mama oiba adu aina yaroi aduga Wendy na wa thaidoktuna angang sing aduna pau hairiba wari adu padabida Wendy gi mama na mangonda mangi matamda sareng kaya ama thibikiba adugi matau tamduna angang sing aduda mangna sareng kaya ama thirami maram asina angang sing adu mafam asida loina tungkirami hauzik Wendy na angang sing asibu sumnabagidamakta sareng kaya thikiba amadi isai kya sakhiba adu Captain Hook nasu loina taduna leirami madudigi Captain Hook aduna Wendy amadi Peter Pan gi party asi mangondagi yamna lapna leitre haiba sikhangami somdana angang sing aduna loina tungkraba matungda Wendy aduna apikpa heloi masa haibadi Twinkle Bell aduda asumna hangami karigidamakta Peter Pan amadi Captain Hook makhoi ani asi ayamba matamda khanaduna leiribano wayasi hek hangakpaga Twinkle Bell hariba apikpa heloi masa aduna Wendy hariba misak asibu Peter Pan gi ka aduda puduna laami makhoina sum lakpa matamda Peter Pan gi ka adu yoromdaida thongda James haina thaduna leiramba adu makhoina thengnarami aduga Wendy amadi Twinkle Bell makhoi ani na Peter Pan gi ka aduda changpa matamda ka sida kanamta leiramde haibadi Peter Pan hariba nupa asina makhoi ani na ka sida hek changke torokpa matam aduda mahakna makhon tabadagi mahak mafam asidagi chatkrabani Wendy na room asida sum changpa matamda leimaida likta sinaba locker ama taduna leibadu mahakna thengnarami mahakna locker asi hek khungkatke torokpa matam aduda ka asigi mathak thangba jagadagi Peter Pan na Wendy da asumna lauraami airiba locker adu nang amadi ayak aikhoi anigi achetpa marup oinaba semkiba posak amani dubu hojikti madugi kanaba karisu leitere nahakna matam punamakta aibu thajadana leiri aduga nahakna aingonda thina sungangi Peter Pan na asumna hariba wa asi Wendy na tadabida Wendy na ngasai thongda thauriba James hariba misak asi kanano haiduna onkhatuna hangaami masida Peter Pan na Wendy da asumna hairaami James hariba misak asi atai kanamta natte Captain Hook hariba misak aduni mahakse aiga mamangda yamna luna tinaramba misak amani adubu aikhoi ani asi maram amadagi khanakhi maram asina mahak mafam asidagi aibu thadoktuna chatkibani adubu aina mahakpu amuk thengnaba matamdadi mahakse aigi hanagi marup James adu oiramdre mahakti yamna tamthiraba miyoi ama oiduna leiramle maram asidagi mahak amadi aihak unaba yadribani adudagi Wendy na Peter Pan da makhoi ani khanariba asigumba mayam asi lepnaba hairami dubu Peter Pan na Wendy na hariba wa adusu mahakna tadabida Wendy asi mahaki ka asidagi thokhinaba haiduna hairami Wendy na Peter Pan gi room adudagi thorokpa matamdadi mahaki room adugi mapanda Captain Hook hariba misak adu hana yoroktuna leirami maram asina Captain Hook hariba misak asina Wendy hariba nupi asi busu phaduna puruga chatkirami Wendy na Peter Pan da Captain Hook hariba misak asi mafam
ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯑꯦ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯜ ꯐꯥꯎꯕ ꯄꯤꯕ ꯅꯪꯍꯧꯔꯝꯗꯦ꯫ ꯀꯦꯞꯇꯦꯟ ꯍꯨꯛ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯂꯣꯁ ꯕꯣꯏꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯂꯣꯏꯅ ꯐꯥꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯞꯇꯦꯟ ꯍꯨꯛ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯄꯤꯇꯔ ꯄꯦꯟꯒꯤ ꯔꯨꯝ ꯑꯁꯤꯗ ꯆꯪꯄ ꯃꯇꯝꯗ ꯄꯤꯇꯔ ꯄꯦꯟꯅꯁꯨ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯁꯤꯗ ꯀꯅꯥꯅꯣꯝꯃ ꯆꯪꯉꯛꯑꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯤꯇꯔ ꯄꯦꯟ ꯑꯗꯨꯁꯨ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯒꯦ ꯇꯧꯕ ꯑꯗꯨꯁꯨ ꯃꯍꯥꯛꯁꯨ ꯆꯦꯟꯕ ꯅꯪꯍꯧꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯅ ꯄꯤꯇꯔ ꯄꯦꯟ ꯑꯗꯨꯕꯨ ꯁꯣꯛꯍꯟꯗꯨꯅ ꯃꯊꯛ ꯊꯪꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯊꯥꯗꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯤꯇꯔ ꯄꯦꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯀꯦꯞꯇꯦꯟ ꯍꯨꯛ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯇ꯭ꯋꯤꯡꯀꯜ ꯕꯦꯟ ꯍꯥꯏꯔꯤꯕ ꯍꯦꯂꯣꯏ ꯃꯆꯥ ꯑꯗꯨꯁꯨ ꯐꯥꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯦꯂꯣꯏ ꯃꯆꯥ ꯑꯗꯨꯅꯁꯨ ꯄꯤꯇꯔ ꯄꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯋꯦꯟꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯄꯤꯇꯔ ꯄꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯗꯨꯅ ꯂꯩꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯔꯛꯈ꯭ꯔꯕ ꯋꯦꯟꯗꯤ ꯑꯃꯗꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯖꯍꯥꯖ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯂꯣꯏꯅ ꯊꯝꯃꯝꯃꯤ꯫ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯄꯤꯇꯔ ꯄꯦꯟꯒꯤ ꯃꯁꯥ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨ ꯊꯣꯔꯛꯑꯒ ꯇꯥꯏꯒꯔ ꯂꯤꯂꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯇꯥꯏꯒꯔ ꯂꯤꯂꯤꯁꯨ ꯄꯤꯇꯔ ꯄꯦꯟꯒꯤ ꯃꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯄꯤꯇꯔ ꯄꯦꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯑꯝꯃꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯥꯏꯒꯔ ꯂꯤꯂꯤ ꯑꯗꯨ ꯄꯤꯇꯔ ꯄꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯋꯦꯟꯗꯤ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯋꯦꯟꯗꯤꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯅ ꯋꯦꯟꯗꯤꯒꯤ ꯃꯅꯥꯛꯇ ꯆꯪꯄ ꯃꯇꯝꯗ ꯋꯦꯟꯗꯤꯅ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯗ ꯖꯦꯝꯁ ꯍꯥꯏꯅ ꯀꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯋꯦꯟꯗꯤꯅ ꯀꯦꯞꯇꯦꯟ ꯍꯨꯛꯇ ꯄꯤꯇꯔ ꯄꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯅꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯁꯤ ꯈꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯦꯟꯗꯤꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯍꯨꯛꯅ ꯋꯦꯟꯗꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯁꯦ ꯅꯦꯚꯔꯂꯦꯟꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯀꯔꯤꯁꯨ ꯆꯠꯄ ꯄꯥꯝꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯄꯤꯇꯔꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯉꯛꯄꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅꯌꯥꯝꯅ ꯊꯤꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗꯤ ꯊꯤꯕ ꯐꯪꯉꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨ ꯄꯤꯇꯔ ꯄꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯤꯇꯔ ꯄꯦꯟꯅ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯤꯇꯔ ꯄꯦꯟꯅ ꯇꯧꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯍꯥꯛꯁꯦ ꯄꯥꯏꯔꯦꯠꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯤꯁꯇꯔ ꯁ꯭ꯃꯤꯊ ꯍꯥꯏꯅ ꯈꯪꯅꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯦꯞꯇꯦꯟ ꯍꯨꯛꯀꯤ ꯃꯃꯥ ꯃꯄꯥ ꯁꯛꯇꯨꯅ ꯃꯍꯥꯛꯄꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯋꯦꯟꯗꯤꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯃꯗꯤ ꯄꯤꯇꯔ ꯄꯦꯟ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯅꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯗꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯦꯞꯇꯦꯟ ꯍꯨꯛꯅ ꯃꯍꯥꯛꯀꯤ ꯄꯥꯏꯔꯦꯠꯁꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯋꯦꯟꯗꯤꯅ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯍꯥꯠꯄꯤꯒꯅꯨ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯆꯥꯎꯅꯕ ꯂꯣꯏꯅ ꯌꯣꯛꯂꯒ ꯅꯍꯥꯛꯀꯤ ꯄꯥꯏꯔꯦꯠꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯑꯣꯏꯍꯟꯕ ꯌꯥꯒꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯑꯣꯏꯅ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯋꯦꯟꯗꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯕꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯑꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯇꯥꯏꯒꯔ ꯂꯤꯂꯤ ꯑꯗꯨꯅ ꯄꯤꯇꯔ ꯄꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯤꯇꯔ ꯄꯦꯟꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯐꯖꯅ ꯂꯥꯌꯦꯡꯕꯤꯕꯗꯒꯤ ꯄꯤꯇꯔ ꯄꯦꯟ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯀꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯄꯤꯇꯔ ꯄꯦꯟꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯏꯒꯔ ꯂꯤꯂꯤꯗ ꯃꯔꯤꯛ ꯆꯨꯝꯅ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯦꯞꯇꯦꯟ ꯍꯨꯛꯀꯤ ꯇꯤꯝ ꯑꯗꯨꯅ ꯋꯦꯟꯗꯤ ꯑꯗꯨꯕꯨ ꯖꯍꯥꯖꯀꯤ ꯑꯋꯥꯡꯕ ꯃꯊꯛ ꯑꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯋꯥꯡꯂꯕ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯁꯃꯨꯗ꯭ꯔꯗ ꯆꯣꯡꯊꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯦꯟꯗꯤꯅ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯋꯥ ꯑꯗꯨꯗ ꯑꯁꯨꯝ ꯅꯦꯠꯇꯨꯅ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯟꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯦꯚꯔꯂꯦꯟꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯟꯗꯟꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯕꯅꯤ, ꯆꯥꯎꯔꯕꯅꯤ, ꯑꯍꯟꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝꯅ ꯂꯩꯌꯨ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯛꯑꯝꯃꯤ꯫ ꯋꯦꯟꯗꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯝꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯑꯗꯨꯗ ꯃꯆꯤꯟꯅ ꯊꯣꯛꯅ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯋꯥ ꯃꯌꯥꯝ ꯑꯁꯤ ꯇ꯭ꯋꯤꯡꯀꯜ ꯕꯦꯟ ꯍꯥꯏꯔꯤꯕ ꯍꯦꯂꯣꯏ ꯃꯆꯥ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯋꯦꯟꯗꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯁ꯭ꯃꯤꯊꯅ ꯂꯤꯛꯂꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤꯕ ꯂꯤꯛꯂꯤ ꯑꯗꯨ ꯃꯈꯥꯗ ꯑꯣꯏꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯁꯤꯗ ꯂꯤꯛꯂꯤ ꯑꯗꯨ ꯀꯥꯏꯗꯨꯅ ꯇ꯭ꯋꯤꯡꯀꯜ ꯕꯦꯟ ꯍꯥꯏꯔꯤꯕ ꯍꯦꯂꯣꯏ ꯃꯆꯥ ꯑꯗꯨꯁꯨ ꯅꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯋꯦꯟꯗꯤꯅ ꯖꯍꯥꯖꯀꯤ ꯑꯋꯥꯡꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯀꯠꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯁꯤꯅꯕꯒꯤꯗꯃꯛ ꯆꯣꯡꯊꯔꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯍꯨꯛꯀꯤ ꯍꯔꯥꯎꯕ ꯑꯁꯤꯗꯤ ꯃꯤꯀꯨꯞ ꯈꯔꯗꯪꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯋꯦꯟꯗꯤꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯁꯤꯡꯗ ꯇꯥꯈꯤꯕꯒꯤ ꯃꯈꯣꯟ ꯑꯃꯠꯇ ꯀꯅꯥꯝꯇꯅ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯋꯦꯟꯗꯤꯅ ꯏꯁꯤꯡꯗ ꯇꯥꯕꯒꯤ ꯃꯈꯣꯟ ꯑꯁꯤ ꯀꯅꯥꯝꯇꯅ ꯇꯥꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯋꯦꯟꯗꯤ ꯑꯁꯤꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯦꯟꯗꯤ ꯑꯗꯨꯗꯤ ꯃꯈꯥꯗꯒꯤ ꯃꯊꯛꯂꯣꯝꯗ ꯑꯣꯏꯅ ꯄꯥꯏꯈꯠ
ꯄꯥꯏꯈꯠꯂꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯇ꯭ꯋꯤꯡꯀꯜ ꯕꯦꯟꯒꯤ ꯃꯦꯖꯤꯛ ꯗꯁꯀꯤ ꯄꯋꯥꯔ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯋꯦꯟꯗꯤ ꯑꯗꯨꯁꯨ ꯇ꯭ꯋꯤꯡꯀꯜ ꯕꯦꯟ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯁꯨꯝꯅ ꯇ꯭ꯋꯤꯡꯀꯜ ꯕꯦꯟ ꯍꯥꯏꯔꯤꯕ ꯍꯦꯂꯣꯏ ꯃꯆꯥ ꯑꯗꯨꯅ ꯋꯦꯟꯗꯤꯗ ꯃꯦꯖꯤꯛ ꯗꯁꯀꯤ ꯄꯋꯥꯔ ꯑꯁꯤ ꯄꯤꯕ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯀꯦꯞꯇꯦꯟ ꯍꯨꯛꯅ ꯇꯣꯡꯉꯤꯕ ꯖꯍꯥꯖ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯦꯖꯤꯛ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯞꯇꯦꯟ ꯍꯨꯛꯀꯤ ꯖꯍꯥꯖ ꯑꯁꯤꯁꯨ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯄꯥꯏꯈꯠꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯖꯍꯥꯖ ꯑꯗꯨꯅ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯇꯥꯏꯒꯔ ꯂꯤꯂꯤ ꯑꯃꯗꯤ ꯄꯤꯇꯔ ꯄꯦꯟ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯇꯥꯏꯒꯔ ꯂꯤꯂꯤꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯄꯤꯇꯔ ꯄꯦꯟꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡꯊꯔꯛꯑꯝꯃꯤ ꯑꯗꯨꯒ ꯖꯍꯥꯖ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯄꯥꯏꯔꯦꯠꯁꯤꯡ ꯑꯗꯨꯒ ꯄꯤꯇꯔ ꯄꯦꯟꯒ ꯌꯥꯝꯅ ꯐꯖꯔꯕ ꯐꯥꯏꯠ ꯑꯃ ꯇꯧꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯁ ꯕꯣꯏꯁꯀꯤ ꯇꯤꯝ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯏꯔꯦꯠꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯕ ꯑꯗꯨꯗꯁꯨ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯐꯥꯏꯠ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯖꯍꯥꯖꯀꯤ ꯍꯦꯟꯗꯜ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯖꯍꯥꯖꯀꯤ ꯍꯦꯟꯗꯜ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯩꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯍꯥꯖꯀꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯂꯩꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯖꯍꯥꯖ ꯑꯗꯨ ꯆꯥꯎꯔꯕ ꯆꯤꯡꯗꯨꯝ ꯑꯃꯗ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯣꯟ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯟꯗꯜ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯍꯥꯖ ꯑꯗꯨꯅ ꯆꯤꯡꯗ ꯁꯨꯖꯟꯒꯦ ꯇꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯨꯝꯊꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯥꯏꯔꯦꯠꯁꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯖꯣꯟ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯅꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯑꯦꯇꯦꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯑꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯋꯦꯟꯗꯤꯁꯨ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯟꯕꯤꯔꯝꯃꯤ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯄꯤꯇꯔ ꯄꯦꯟ ꯑꯃꯗꯤ ꯀꯦꯞꯇꯦꯟ ꯍꯨꯛ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯐꯥꯏꯠ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯑꯝꯃꯤ ꯁꯣꯝꯗꯅ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯋꯦꯟꯗꯤꯅ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯍꯨꯛꯀꯤ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯋꯦꯟꯗꯤꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯁꯤꯒꯤ ꯁ꯭ꯇꯥꯔꯤꯡ ꯑꯁꯤ ꯂꯩꯊꯣꯛꯇꯨꯅ ꯖꯍꯥꯖ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯄ ꯇꯥꯔꯕꯗꯤ ꯄꯥꯏꯔꯦꯠꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯍꯟꯗꯨꯅ ꯍꯥꯠꯇꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯋꯦꯟꯗꯤꯅ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯖꯍꯥꯖ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯥꯏꯟ ꯀꯌꯥ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯋꯦꯟꯗꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯖꯍꯥꯖ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯦꯟꯗꯤꯅ ꯖꯍꯥꯖ ꯑꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯍꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯄꯥꯏꯔꯦꯠꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯖꯍꯥꯖ ꯑꯗꯨꯗ ꯐꯖꯅ ꯄꯥꯏꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯁꯨ ꯖꯍꯥꯖ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯤꯇꯔ ꯄꯦꯟꯅ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯀꯟꯕꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔ ꯄꯦꯟꯅ ꯀꯦꯞꯇꯦꯟ ꯍꯨꯛꯇ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯃꯔꯨꯞ ꯑꯣꯏꯔꯁꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯣꯏꯅ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯦ ꯃꯔꯝ ꯑꯁꯤꯅ ꯄꯤꯇꯔ ꯄꯦꯟꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯦꯞꯇꯦꯟ ꯍꯨꯛꯅ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯃꯈꯥꯗ ꯑꯣꯏꯅ ꯇꯥꯖꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯇꯔ ꯄꯦꯟ ꯋꯦꯟꯗꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯣꯁ ꯕꯣꯏꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛꯇꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯋꯦꯟꯗꯤꯅ ꯄꯤꯇꯔ ꯄꯦꯟꯗ ꯃꯈꯣꯏꯒꯤ ꯂꯣꯁ ꯕꯣꯏꯁꯀꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯄꯤꯇꯔ ꯄꯦꯟꯁꯨ ꯋꯦꯟꯗꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯔꯗꯨꯅ ꯖꯍꯥꯖ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯍꯥꯞꯇꯨꯅ ꯂꯟꯗꯟꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯟꯗꯟꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯑꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯂꯣꯁ ꯕꯣꯏꯁꯀꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤ ꯋꯦꯟꯗꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯣꯏꯅ ꯌꯧꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯋꯦꯟꯗꯤ ꯑꯃꯗꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯡꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯦꯟꯗꯤꯒꯤ ꯃꯃꯥ ꯑꯗꯨ ꯋꯦꯟꯗꯤꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯑꯝꯃꯤ ꯃꯃꯥꯅ ꯆꯪꯉꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯋꯦꯟꯗꯤꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯗ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯣꯔꯗꯤꯡꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯠꯄ ꯑꯗꯨ ꯃꯍꯥꯛꯇꯣ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ ꯋꯦꯟꯗꯤꯒꯤ ꯕꯕꯥ ꯑꯗꯨꯁꯨ ꯋꯦꯟꯗꯤꯒꯤ ꯔꯨꯝꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯡꯕ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯔꯨꯝ ꯑꯗꯨꯗ ꯆꯪꯇꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯪꯉꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯋꯦꯟꯗꯤꯅ ꯊꯣꯛꯈ꯭ꯔꯕ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯗ ꯂꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯋꯦꯟꯗꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯅꯁꯨ ꯔꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯔꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯋꯦꯟꯗꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤꯁꯨ ꯃꯃꯥ ꯃꯄꯥꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯁꯨꯝꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯋꯦꯟꯗꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯋꯦꯟꯗꯤꯒꯤ ꯕꯕꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯁꯨ ꯃꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯀꯌꯥ ꯑꯃ ꯄꯣꯛꯂꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯦꯟꯗꯤꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯊꯛ ꯊꯪꯕ ꯖꯒꯥ ꯑꯗꯨꯗ ꯄꯤꯇꯔꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔꯁꯨ ꯋꯦꯟꯗꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯁꯤꯗ ꯄꯤꯇꯔꯅ ꯋꯦꯟꯗꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯁꯨ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯛꯄ ꯑꯗꯨ ꯄꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯅꯦꯕꯔꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯄꯤꯇꯔꯅ ꯋꯦꯟꯗꯤꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯆꯦꯛ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯊꯥꯗꯨꯅ ꯂꯩꯕ ꯑꯗꯨꯁꯨ ꯋꯦꯟꯗꯤꯗ ꯎꯠꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯦꯟꯗꯤꯅ ꯄꯤꯇꯔꯗ ꯅꯍꯥꯛꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤ ꯑꯗꯨꯕꯨ ꯄꯤꯇꯔꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕ ꯑꯗꯨ ꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯦꯟꯗꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯄꯤꯇꯔ ꯄꯦꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯖꯍꯥꯖ ꯑꯗꯨ ꯄꯨꯗꯨꯅ ꯅꯦꯕꯔꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯟꯈꯤꯔꯝꯃꯤ
ꯁꯣꯝꯗꯅ ꯅꯦꯕꯔꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯃꯨꯗ꯭ꯔꯗ ꯉꯁꯥꯏ ꯇꯥꯈꯤꯕ ꯄꯥꯏꯔꯦꯠꯀꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯁꯨ ꯍꯤꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨ ꯉꯁꯥꯏ ꯄꯤꯇꯔ ꯄꯦꯟꯒ ꯐꯥꯏꯠ ꯇꯧꯕ ꯃꯇꯝꯗ ꯃꯈꯥꯗ ꯇꯥꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗꯔꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔ ꯄꯦꯟꯅ ꯀꯦꯞꯇꯦꯟ ꯍꯨꯛꯀꯤ ꯖहाज ꯑꯗꯨ ꯇꯣꯡꯗꯨꯅ ꯅꯦꯕꯔꯂꯦꯟ ꯇꯝꯅ ꯊꯧꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯍꯨꯛ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ